Mapan subada dihati eduna langin Rasul sallallahu alaihi wasallam da sumna hangat saki ya Rasulullah ai dua kudingma kabul oiba dua karam no oigetake madute ibungona sallallahu alaihi wasallam haibi ki madute naha ki sinjak halal ohellu madu erapate naha ki dua sing kabul tobi gani hairiba lagi nabina kubikriba pakum asiga chanana atopa hadis mubarak ya musu lakuchari madute muslim sharif tagini Missingna lagi Nabi sallallahu alaihi wasallam habirami missingna nomudol taktamakut tangatuna o mapu ibungo hain haije tengumsung mahaki sinjak natraga thakli sari badana halal oidrabada mahaki mafi marot mahana shet chari badana halal oidrabada mahaki dua mahana haizabadu karana tabigetage hajagre muslim shaktagin aduna miyoibagi mafamda chari thakliba mahakna shetliba illiba su mahakna hingnabagi darkar oiba potting asina habiti mahake kamaina mahakna mahi khudumna thami mahakna khudum saliba mahaki ne hain pauthukliba sing asina halal oidrabada hakta achumbagi thakta mahakna kamaidrabada mapu oidrabada mapu mahakna aibung mapu mahakna allana mahaki dua sing adu karana kabul oibigetake tasing bade doa gi matang da lagi nabi hadith muhammad mustafa sallallahu alaihi wasallam na haibiri badi doa asina khwaidagi he na pamjaba potni haibasin adugi matungda amuk tara subada lagi nabi sallallahu alaihi wasallam da dihati adon hangat chakhi madudi mapung phaba iman wala ama oiba pamjai karam na oigadage madute ibona haibiki na sabo aphaba lamsan na letengu adu oirabadi mapung phaba iman wala ama oigani aphaba lamsatna leiteng aba mising adu iman wala gi khudamni habibagi maramdi iman wala ama haibase Allah taala da mapung phana masabu sinajakraba Allah taala ne apam bam sung mahakne yatpiri ba de Quran sung hadith ki mutabik chat pangam laba mahaki mingni aduna Allah Ta'ala da masabu sinnaga sagrab singna manai oiraba singna Allah Ta'ala gi haiba inba ama oirakpada mahausana magi lamsa sajal ado fazaba haibaduna oire achumbada kongfamna bagi palni haibatai sufia gi ramsingna haribana sundagi manai oibagi mathakta masabu kathokchau adu yongna kathokchau madudi masagi na haibade karimata thamluraganu haibade pungkat kathokchau maduda mahaki adu mathak malakani madudi manai ki manai habati ubudiya sarben hut ki thak malakani adu mathak ado lak labadi mahaki khongthang khuding mieng khuding wahai khuding thabak khuding Allah ki apamba ngak to oiragani matam maduda mahaki phajaba lamsat leiteng ba haiba Allah gi nabina kobiki ba mado adu shakbirakan karigino haiba mahaki maikei digi tawdre chumbadagi chumba Fabadagi Paba Mapu Mahaki Waref Quranam su hadis ki maikitigi oire maduna Quranam su hadis na fazabago madugi rosni madugi mangalago magi susal oiragani fazabana leitinga gani haibani adugi matungda taramato subada yahati aduna masi hangbi madudi kayamat kinumitta guna amata yaudana Allah ga unana bagi pambai itu Karina masida Allah gi nabina asun haibirami hamdin naraba matungda panthadar gusan tokto iruja tho adu airabadi hayeng kayamat kinomita guna amata yawtan hawgalakani mafam sita hamdina ba amso iruja ba aibadi gusan matang pusla ibagi matang asi yamna arthalai wa famamani madude miyoibana hariba thabak asida masaba sengdok sabagi matang asi kaya thaksadi aduga Allah mahakti asengba pamjaba sengbadagi sengba rabbil alami aduna wang amakpa khudingdagi sengba wang badagi wang kharba mapuni aduga amakpa khudingdagi sengba chawbadagi chaw kharba mapuni aduna mahaka unagadaba aduga manaiti amakpa dagi sengba mi amak oigedabani haibige khudam amakpa dagi sengba haibase nungam sung ban anigi maktaba sengba aduga Karana itu sudah dihati aduna lagi nabi das nang sakhi madde isagi gunasing kamdau han thagatage asida lagi nabi sallallahu alaihi wasallam na takpi astaghfar abdi tauba astaghfar toina tau adu waragadi no gunasing san tharakani ye beti
ꯑꯔꯥꯟꯕꯒꯤ ꯃꯁꯥꯅꯤ ꯒꯨꯅꯥ ꯂꯩꯇꯕꯕꯨ ꯀꯅꯥ ꯂꯩꯕꯒꯦ ꯂꯩꯈ꯭ꯔꯤꯕ ꯒꯨꯅꯥꯁꯤꯡ ꯑꯁꯤ ꯏꯁꯥꯅ ꯈꯪꯅ ꯑꯃꯁꯨꯡ ꯈꯪꯗꯅꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯡ ꯑꯁꯤꯗ ꯀꯔꯝꯕ ꯋꯥꯈꯜ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯒꯦ ꯀꯔꯤ ꯋꯥꯈꯜꯒ ꯂꯣꯏꯅꯅꯕꯨ ꯍꯤꯡꯂꯤꯕꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯑꯩꯈꯣꯏꯒꯤ ꯈꯣꯡꯊꯥꯡ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯑꯩꯈꯣꯏꯒꯤ ꯈꯨꯗꯨꯝꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯇꯦ ꯑꯆꯨꯝ ꯑꯔꯥꯟ ꯕꯤꯆꯥꯔ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯉꯝꯗꯦ ꯑꯗꯨꯅ ꯒꯨꯅꯥ ꯍꯥꯏꯕꯁꯦ ꯏꯁꯥꯒꯤ ꯏꯔꯣꯏꯇ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅꯤ ꯇꯧꯏꯒꯨꯝꯕꯁꯨꯡ ꯑꯁꯇꯛꯐꯥꯔ ꯆꯪꯖꯗꯨꯅ ꯏꯁꯥꯒꯤ ꯏꯔꯥꯟꯁꯦ ꯍꯥꯏꯗꯣꯛꯆꯔꯕꯗꯤ ꯏꯁꯥꯒꯤ ꯈꯪꯗꯕ ꯑꯃꯁꯨꯡ ꯑꯈꯪꯕ ꯑꯅꯤꯃꯛꯇ ꯇꯧꯖꯈꯤꯕ ꯒꯨꯅꯥꯁꯤꯡ ꯍꯥꯏꯗꯣꯛꯆꯔꯕꯗꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯏꯁꯥꯒꯤ ꯒꯨꯅꯥꯁꯤꯡ ꯑꯗꯣ ꯍꯥꯏꯕꯗꯤ ꯄꯥꯞꯁꯤꯡ ꯑꯗꯣ ꯍꯟꯊꯔꯛꯄ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯑꯣꯏ ꯄꯣꯛ ꯑꯃꯒꯤ ꯊꯥꯛꯇ ꯂꯥꯟꯅꯕꯒꯤ ꯂꯝꯕꯤ ꯑꯃ ꯏꯁꯇꯛꯐꯥꯔꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯑꯁꯨꯝꯅ 13 ꯁꯨꯕꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗ ꯃꯁꯤꯃꯁꯨ ꯍꯪꯖꯈꯤ ꯃꯗꯨꯗꯤ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯅꯨꯔꯒꯨꯝꯅ ꯉꯥꯜꯂꯒ ꯍꯧꯒꯠꯄ ꯄꯥꯝꯖꯩ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯒꯦ ꯃꯁꯤꯗ ꯏꯕꯨꯡꯅ ꯍꯥꯏꯕꯤꯔꯝꯃꯤ ꯍꯤꯡꯁꯥ ꯇꯧꯒꯅꯨ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯅꯨꯔꯒꯨꯝꯅ ꯉꯥꯜꯂꯒ ꯍꯧꯒꯠꯂꯛꯀꯅꯤ ꯍꯤꯡꯁꯥ ꯇꯧꯕꯒꯤ ꯑꯔꯊꯁꯤ ꯀꯔꯤꯅꯣ ꯅꯞꯁ ꯑꯃꯥꯔ ꯁꯥꯔꯝꯆꯠ ꯃꯤꯑꯣꯏꯕꯒꯤ ꯃꯁꯛ ꯊꯤꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯗꯤ ꯅꯞꯁ ꯑꯃꯥꯔꯥꯅꯤ ꯏꯁꯥꯒꯤ ꯅꯨꯡꯒꯤ ꯏꯟꯁꯤꯟꯕꯅꯤ ꯀꯌꯥꯠꯁꯤꯡꯒꯤ ꯏꯟꯗ꯭ꯔꯤꯒꯤ ꯃꯈꯥ ꯄꯣꯟꯕꯅꯤ ꯃꯁꯦ ꯌꯥꯝꯅ ꯇꯝꯊꯤꯕ ꯏꯁꯥꯒ ꯂꯣꯏꯅꯔꯤꯕ ꯏꯁꯥꯒꯤ ꯁꯩꯇꯥꯟ ꯑꯗꯨꯅꯤ ꯃꯁꯤꯅ ꯍꯤꯡꯁꯥꯕꯨ ꯇꯧꯍꯜꯂꯤ ꯃꯁꯤꯅ ꯑꯁꯥꯎꯕꯒꯤ ꯑꯃꯗꯤ ꯀꯂꯛ ꯃꯤꯍꯧꯕꯒꯤ ꯑꯃꯗꯤ ꯊꯔꯨꯝꯒꯤ ꯍꯥꯏꯕꯗꯤ ꯑꯈ꯭ꯂꯥꯛꯀꯤ ꯔꯖꯤꯜꯂꯥꯒꯤ ꯅꯨꯡꯒꯤ ꯕꯥꯇꯤꯟꯒꯤ ꯑꯅꯥꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯅꯞꯁ ꯑꯃꯥꯔꯥ ꯃꯗꯨꯅꯅꯤ ꯍꯤꯡꯁꯥ ꯇꯧꯍꯜꯂꯤꯕꯁꯦ ꯃꯗꯨꯅꯅꯤ ꯑꯩꯈꯣꯏꯕꯨ ꯃꯤꯑꯣꯏꯕꯕꯨ ꯁꯥꯔꯝꯆꯠꯇ ꯏꯟꯁꯤꯜꯂꯤꯕꯁꯦ ꯑꯗꯨꯒꯨꯝꯕ ꯁꯥꯔꯝꯆꯠꯁꯤꯡ ꯑꯗꯨ ꯍꯟꯊꯈ꯭ꯔꯕꯗꯤ ꯃꯤꯑꯣꯏꯕ ꯑꯁꯦ ꯃꯥꯁꯨꯝ ꯑꯣꯏꯔꯦ ꯃꯥꯁꯨꯝ ꯑꯣꯏꯔꯛꯑꯒꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯐꯖꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯐꯕ ꯉꯥꯛꯇ ꯈꯣꯡꯊꯥꯡꯅꯔꯛꯏ ꯃꯁꯥꯇ ꯅꯠꯇꯅ ꯃꯥꯒꯤ ꯑꯀꯣꯏꯕꯗꯁꯨ ꯍꯥꯏꯔꯤꯕ ꯑꯐꯕ ꯑꯁꯦ ꯁꯔꯨꯛ ꯊꯨꯡꯂꯛꯏ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯥꯁꯨꯝ ꯑꯣꯏꯔꯕ ꯏꯅꯣꯁꯦꯟ ꯑꯣꯏꯔꯕ ꯑꯆꯝꯕ ꯄꯥꯞ ꯒꯨꯅꯥꯗꯒꯤ ꯍꯤꯡꯂꯕ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯍꯌꯦꯡ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯀꯌꯥꯃꯠꯀꯤ ꯅꯨꯃꯤꯠꯇ ꯅꯨꯔꯒ ꯂꯣꯏꯅꯅ ꯉꯥꯟꯒꯅꯤ ꯍꯥꯏꯕꯁꯤ ꯏꯕꯨꯡꯉꯣꯅ ꯋꯥꯗꯥ ꯇꯧꯕꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ 14 ꯁꯨꯕꯗ ꯏꯕꯨꯡꯉꯣꯗ ꯑꯁꯨꯝꯅ ꯍꯪꯕꯤꯈꯤ ꯗꯤꯍꯥꯇꯤ ꯑꯗꯨꯅ ꯑꯜꯂꯥꯍꯒꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯄꯥꯝꯖꯩ ꯀꯔꯝꯅ ꯐꯪꯒꯗꯒꯦ ꯃꯇꯝ ꯑꯁꯤꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯈꯤ ꯕꯟꯗꯥꯁꯤꯡꯗ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯣ ꯑꯜꯂꯥꯍꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯒꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯗꯤꯁ ꯃꯨꯕꯥꯔꯛꯀꯤ ꯑꯃꯁꯨꯡ ꯅꯤꯡꯁꯤꯡꯉꯤ ꯃꯗꯨꯗꯤ ꯕꯟꯗꯥꯁꯤꯡꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯍꯌꯦꯡ ꯍꯪꯒꯅꯤ ꯃꯗꯨꯗꯤ ꯑꯩꯍꯥꯛꯅ ꯅꯥꯔꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯍꯪꯂꯛꯈꯤꯗꯕꯒꯦ ꯑꯩꯅ ꯂꯥꯝꯂꯕ ꯃꯇꯝꯗ ꯅꯍꯥꯛꯅ ꯀꯔꯤꯒꯤ ꯄꯤꯖꯔꯛꯈꯤꯗꯕꯒꯦ ꯑꯩꯅ ꯋꯥ ꯅꯪꯂꯕ ꯁꯦꯠꯅꯉꯥꯏ ꯏꯅꯉꯥꯏ ꯂꯩꯇ꯭ꯔꯕꯗ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯐꯤ ꯄꯤꯈꯤꯗꯕꯒꯦ ꯃꯇꯝ ꯑꯁꯤꯗ ꯕꯟꯗꯥ ꯑꯃꯁꯨꯡ ꯕꯟꯗꯤꯁꯤꯡꯅ ꯌꯥꯝꯅ ꯉꯛꯅ ꯍꯪꯒꯠꯆꯒꯅꯤ ꯃꯗꯨꯗꯤ ꯌꯥ ꯑꯜꯂꯥꯍ ꯄꯔꯋꯔꯗꯤꯒꯥꯔ ꯑꯥꯂꯝ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯃꯄꯨ ꯅꯍꯥꯛꯅ ꯀꯔꯝꯅ ꯅꯥꯒꯗꯒꯦ ꯌꯦꯛꯀꯗꯒꯦ ꯐꯤꯒꯤ ꯑꯋꯥꯠꯄ ꯂꯩꯒꯗꯒꯦ ꯑꯔꯥꯝ ꯈꯧꯔꯥꯡꯒꯗꯒꯦ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤꯅ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯒꯅꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡ ꯑꯅꯥ ꯑꯌꯦꯛꯁꯤꯡ ꯆꯔꯥꯝꯆꯠꯅꯔꯕ ꯑꯔꯥꯝꯕꯁꯤꯡ ꯃꯐꯤ ꯃꯔꯣꯟ ꯂꯩꯇ꯭ꯔꯕ ꯏꯪꯂꯕꯁꯤꯡ ꯏꯀꯥꯏꯔꯕꯁꯤꯡ ꯃꯈꯣꯏꯗ ꯍꯪꯕ ꯊꯤꯕ ꯄꯤꯖꯕ ꯁꯦꯠꯍꯜꯍꯟꯕꯗꯨ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯇꯧꯒꯅꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯌꯥꯝꯅ ꯐꯖꯕ ꯍꯗꯤꯁ ꯃꯨꯕꯥꯔꯛꯀꯤꯅꯤ ꯑꯗꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯐꯝꯗ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯒꯤ ꯃꯄꯨꯒꯤ ꯃꯈꯂꯨꯛꯁꯤꯡꯗ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯁꯨꯡ ꯄꯥꯟꯗꯕꯁꯤꯡꯗ ꯃꯤꯅꯨꯡꯁꯤ ꯔꯍꯝ ꯊꯧꯖꯥꯟ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯎꯠꯄ ꯉꯝꯂꯕꯗꯤ ꯃꯗꯨꯒꯤ ꯕꯗꯂꯦꯗ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯍꯥꯛꯄꯨ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯒꯅꯤ ꯍꯥꯏꯕ ꯃꯔꯝꯗꯤ ꯃꯈꯂꯨꯛ ꯄꯨꯝꯅꯃꯛ ꯑꯁꯦ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯄꯣꯠ ꯄꯨꯝꯅꯃꯛꯁꯦ ꯑꯜꯂꯥꯍ ꯇꯥꯂꯥ ꯃꯄꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨꯅꯤ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯁꯦ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯃꯄꯨ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯁꯝꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯄꯥꯎꯈꯨꯝ ꯑꯁꯤ ꯄꯤꯕꯤꯈꯤ ꯃꯗꯨꯗꯤ ꯕꯟꯗꯥꯁꯤꯡꯗ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯨ ꯑꯜꯂꯥꯍꯅ ꯅꯍꯥꯛꯄꯨ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ 15 ꯁꯨꯕꯗ ꯗꯤꯍꯥꯇꯤ ꯑꯗꯨꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗ ꯍꯪꯒꯠꯆꯈꯤ ꯃꯗꯨꯗꯤ ꯑꯩꯒꯤ ꯒꯨꯅꯥꯁꯤꯡ ꯂꯣꯠꯁꯤꯟꯕ ꯄꯥꯝꯃꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯒꯦ ꯃꯗꯨꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯈꯤ ꯃꯤꯒꯤ ꯑꯃꯛꯄꯁꯤꯡꯕꯨ ꯂꯣꯠꯁꯤꯜꯂꯣ ꯑꯜꯂꯥꯍꯅ ꯅꯍꯥꯛꯀꯤ ꯒꯨꯅꯥꯁꯤꯡꯕꯨ ꯂꯣꯠꯁꯤꯟꯕꯤꯒꯅꯤ
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯇꯧꯔꯤꯕꯅ ꯏꯁꯥꯒꯤ ꯒꯨꯅꯥꯕꯨ ꯂꯣꯠꯁꯤꯟꯕꯗꯤ ꯄꯥꯝꯃꯤ ꯇꯧꯔꯤꯕꯁꯨꯡ ꯃꯤꯑꯣꯏꯕꯒꯤ ꯑꯇꯣꯞꯄꯒꯤ ꯒꯨꯅꯥ ꯅꯠꯇ꯭ꯔꯒ ꯑꯁꯣꯏ ꯑꯉꯥꯝꯕꯨꯗꯤ ꯈꯛ ꯂꯣꯠꯁꯤꯟꯕ ꯄꯥꯝꯗꯦ ꯃꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯉꯥꯝꯕ ꯒꯨꯅꯥꯁꯤꯡ ꯑꯗꯣ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤ ꯂꯤꯅꯔꯒ ꯑꯩꯈꯣꯏꯅ ꯃꯇꯝ ꯂꯦꯟꯅꯔꯤ ꯑꯃꯁꯨꯡ ꯃꯗꯨꯗ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯏ ꯑꯃꯁꯨꯡ ꯑꯇꯣꯞꯄꯒꯤ ꯆꯣꯞꯄ ꯑꯇꯣꯞꯄꯒꯤ ꯏꯀꯥꯏꯕ ꯑꯇꯣꯞꯄꯅ ꯂꯩꯈꯥ ꯇꯥꯔꯛꯄꯗꯨꯗ ꯄꯦꯜꯂꯤ ꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯑꯣꯟꯅ ꯇꯩꯅꯕ ꯑꯜꯂꯥꯍꯒꯤ ꯑꯄꯥꯝꯕ ꯑꯃꯁꯨꯡ ꯅꯤꯖꯥꯝꯒꯤ ꯑꯣꯟꯅ ꯇꯩꯅꯕꯅꯤ ꯃꯔꯝꯗꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯀꯅꯥꯕꯨꯁꯨ ꯂꯩꯈꯥ ꯇꯥꯍꯟꯕ ꯑꯃꯁꯨꯡ ꯀꯅꯥꯕꯨꯁꯨ ꯑꯣꯠꯄꯤ ꯅꯩꯕꯤꯕ ꯀꯅꯥꯕꯨꯁꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯄꯥꯝꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯕꯨ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕꯤꯕ ꯃꯥꯒꯤꯗꯃꯛꯇ ꯐꯠꯇꯕꯗꯣ ꯃꯌꯥꯝ ꯃꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯏꯀꯥꯏꯍꯟꯕ ꯂꯩꯈꯥ ꯇꯥꯍꯟꯕ ꯕꯗꯅꯥꯝ ꯑꯣꯏꯍꯟꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯄ꯭ꯔꯃꯥꯟ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯧꯄꯨꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯒꯤ ꯕꯗꯅꯥꯝ ꯃꯆꯥꯁꯤꯡꯒꯤ ꯏꯖꯠ ꯃꯥꯡꯕ ꯃꯆꯥꯁꯤꯡꯕꯨ ꯍꯟꯊꯅ ꯇꯧꯕꯤꯕ ꯑꯃꯁꯨꯡ ꯌꯦꯡꯕꯤꯕ ꯃꯇꯝꯗ ꯀꯔꯝꯅ ꯈꯥꯡꯕ ꯉꯝꯒꯗꯒꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯜꯂꯥꯍꯒꯤ ꯃꯤꯠꯌꯦꯡꯗ ꯃꯍꯥꯛꯀꯤ ꯑꯐꯕ ꯕꯟꯗꯥ ꯑꯃ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯂꯒꯗꯤ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯅ ꯈꯜꯂꯒꯗꯤ ꯃꯍꯥꯛꯀꯤ ꯕꯟꯗꯥ ꯑꯃꯁꯨꯡ ꯕꯟꯗꯤꯁꯤꯡꯒꯤ ꯒꯤꯕꯠ ꯐꯠꯇꯕ ꯉꯥꯡꯅꯕꯤꯕ ꯕꯗꯅꯥꯝ ꯇꯧꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤꯗꯒꯤ ꯍꯤꯡꯕ ꯇꯥꯏ ꯅꯠꯇ꯭ꯔꯕꯗꯤ ꯑꯇꯣꯞꯄꯕꯨ ꯑꯩꯈꯣꯏꯅ ꯆꯤꯡꯊꯅꯤꯡꯕ ꯏꯖꯠ ꯃꯥꯡꯍꯟꯅꯤꯡꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯂꯩꯈꯥ ꯇꯥꯕꯕꯨ ꯎꯕ ꯄꯥꯝꯂꯒꯗꯤ ꯑꯩꯈꯣꯏ ꯀꯩꯗꯧꯉꯩꯗꯁꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯑꯩꯈꯣꯏꯒꯤ ꯕꯗꯅꯥꯝ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏ ꯑꯉꯥꯝꯕꯨ ꯂꯣꯠꯁꯤꯟꯕꯤꯔꯣꯏ ꯐꯝꯅ ꯌꯨꯝꯗ ꯂꯩꯅ ꯆꯣꯞꯍꯟꯕꯤꯒꯅꯤ 13 ꯁꯨꯕꯗ ꯕꯗꯅꯥꯝ ꯑꯣꯏꯕꯗꯒꯤ ꯍꯤꯡꯕ ꯄꯥꯝꯃꯤ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯒꯦ ꯃꯇꯝ ꯑꯁꯤꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯍꯥꯏꯕꯤꯔꯝꯃꯤ ꯖꯤꯅꯥ ꯑꯃꯁꯨꯡ ꯖꯤꯅꯥꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛꯁꯤꯡꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯕꯗꯅꯥꯝ ꯑꯣꯏꯕꯗꯒꯤ ꯍꯤꯡꯒꯅꯤ ꯇꯥꯏꯪꯄꯥꯜ ꯑꯁꯤꯗ ꯉꯁꯤꯒꯤ ꯇꯥꯏꯪꯄꯥꯟꯕꯗꯅ ꯑꯃꯨꯛꯀ ꯍꯦꯜꯂꯤꯕ ꯖꯤꯅꯥꯒꯤ ꯊꯕꯛ ꯑꯁꯦ ꯐꯣꯡꯅ ꯑꯃꯁꯨꯡ ꯂꯣꯟꯅ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯑꯃꯁꯨꯡ ꯄꯥꯟꯒꯤ ꯖꯤꯅꯥꯁꯤꯡ ꯑꯁꯦ ꯏꯟꯗ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯏꯐꯣꯡ ꯐꯣꯡꯅ ꯇꯧꯕ ꯖꯤꯅꯥꯇ ꯅꯠꯇꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡꯗ ꯖꯤꯅꯥꯒꯤ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯍꯤꯡꯉꯤꯕ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯅꯤꯡꯁꯤꯡꯉꯒ ꯖꯤꯅꯥꯒꯤ ꯋꯥꯈꯜ ꯄꯣꯛꯏꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤꯅ ꯅꯣꯡꯃꯗꯤ ꯃꯊꯤ ꯐꯣꯡꯉꯛꯏ ꯑꯗꯨꯒ ꯐꯣꯡꯅ ꯇꯧꯕꯁꯤꯡ ꯑꯗꯨꯅ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯏ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯕꯗꯅꯥꯝꯗꯒꯤ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯖꯤꯅꯥꯗꯒꯤ ꯍꯤꯡꯕ ꯇꯥꯏ ꯖꯤꯅꯥ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯕꯗꯅꯥꯝ ꯍꯧꯔꯛꯅꯕꯒꯤ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯗꯒꯤ ꯊꯨꯅ ꯕꯗꯅꯥꯝ ꯐꯪꯅꯕꯒꯤ ꯂꯝꯕꯤ ꯑꯃꯅꯤ 13 ꯁꯨꯕꯗ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯁꯨꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯕ ꯄꯥꯝꯖꯩ ꯙ꯭ꯌꯥꯇꯤ ꯑꯗꯨꯅ ꯍꯪꯖꯈꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗ ꯃꯗꯨꯗꯤ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯕ ꯄꯥꯝꯖꯩ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯀꯨꯝꯕꯤꯈꯤ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯁꯨꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯊꯝꯃꯣ ꯀꯔꯤꯒꯨꯝꯕ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯥꯒꯤ ꯔꯁꯨꯜꯅ ꯅꯨꯡꯁꯤꯕꯤꯕ ꯄꯥꯝꯂꯒꯗꯤ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯊꯝꯃꯣ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯔꯁꯨꯜꯁꯨ ꯂꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯒꯅꯤ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯕꯤ ꯀꯔꯤꯝ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯏꯕꯨꯡꯉꯣꯕꯨ ꯅꯨꯡꯁꯤꯖꯔꯕꯗꯤ ꯏꯕꯨꯡꯉꯣꯕꯨ ꯅꯨꯡꯁꯤꯖꯔꯤꯕ ꯑꯐꯕ ꯃꯤꯑꯣꯏ ꯄꯣꯛ ꯈꯨꯗꯤꯡꯃꯛꯅ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯒꯅꯤ ꯑꯗꯨꯇ ꯅꯠꯇꯅ ꯏꯕꯨꯡꯉꯣꯒꯤ ꯃꯇꯨꯡ ꯏꯟꯕ ꯉꯝꯗ꯭ꯔꯕ ꯀꯔꯤꯒꯨꯝꯕ ꯏꯕꯨꯡꯉꯣ ꯑꯁꯦ ꯅꯕꯤ ꯀꯔꯤꯝꯅꯤ ꯅꯕꯤ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅꯤ ꯍꯥꯏꯕꯁꯦ ꯇꯁꯦꯡꯅ ꯈꯪꯕ ꯃꯤꯑꯣꯏ ꯄꯣꯛ ꯀꯌꯥꯃꯨꯛ ꯂꯩꯔꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯍꯔꯥꯝꯒꯤ ꯆꯤꯟꯖꯥꯛꯇꯒꯤ ꯍꯔꯥꯝꯒꯤ ꯄꯨꯟꯁꯤ ꯃꯔꯦꯟꯗꯒꯤ ꯂꯩꯊꯣꯛꯄ ꯉꯝꯗꯕ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯥꯗꯠꯇ ꯃꯖꯕꯨꯔ ꯑꯣꯏꯈꯤꯕ ꯑꯃꯗꯤ ꯅꯞꯁꯥꯅꯤꯅ ꯍꯦꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯑꯆꯨꯝꯕꯗꯤ ꯈꯪꯏ ꯍꯥꯏꯔꯤꯕ ꯑꯆꯨꯝꯕ ꯈꯪꯕꯁꯤꯡ ꯑꯗꯨꯅꯁꯨ ꯑꯜꯂꯥꯍ ꯑꯃꯁꯨꯡ ꯔꯁꯨꯜꯕꯨ ꯅꯨꯡꯁꯤꯖꯔꯤꯕꯁꯤꯡ ꯑꯗꯣ ꯏꯖꯠ ꯇꯧꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ 19 ꯁꯨꯕꯗ ꯑꯁꯨꯝꯅ ꯍꯪꯕꯤꯈꯤ ꯃꯗꯨꯗꯤ ꯑꯜꯂꯥꯍꯅ ꯍꯥꯏꯕ ꯏꯟꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯄꯥꯝꯖꯩ ꯃꯗꯨꯗ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯈꯤ ꯐꯔꯖꯁꯤꯡ ꯊꯥꯗꯣꯛꯀꯅꯣ ꯍꯥꯏꯕ ꯏꯟꯕ ꯃꯤ ꯑꯃ ꯑꯣꯏꯒꯅꯤ ꯇꯧ ꯍꯥꯏꯅ ꯂꯦꯞꯄꯝꯃꯕ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯕ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯏꯐꯕꯒꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯕꯨ ꯌꯣꯛꯇꯨꯅ ꯊꯝꯅꯅꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄꯥꯝꯕꯩꯁꯤꯡꯅꯤ ꯃꯁꯤ ꯗꯟꯗꯤ ꯅꯠꯇꯦ ꯂꯥ ꯏꯀ꯭ꯔꯥꯍꯥ ꯐꯤꯠꯗꯤꯟ ꯑꯗꯨꯅ ꯗꯟꯗꯤ ꯅꯠꯇꯕ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯌꯥꯠꯇꯨꯅ ꯊꯝꯕꯤꯔꯝꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯆꯤꯟꯖꯥꯛꯅꯤ ꯔꯨꯍꯒꯤ ꯑꯅꯥꯕꯒꯤ ꯕꯥꯇꯤꯟꯒꯤ
ꯑꯅꯥꯕꯒꯤ ꯂꯥꯏꯀꯣꯛꯅꯅꯕꯒꯤ ꯄꯥꯝꯕꯩꯅꯤ ꯑꯃꯁꯨꯡ ꯑꯜꯂꯥꯍꯅ ꯄꯦꯟꯅꯅꯕꯒꯤ ꯃꯔꯝꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ 11 ꯁꯨꯕꯗꯗꯤ ꯍꯥꯞꯇꯤ ꯑꯗꯨꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤꯗ ꯍꯪꯕꯤꯈꯤ ꯃꯗꯨꯗꯤ ꯑꯦꯍꯁꯥꯟ ꯋꯥꯂꯥ ꯍꯥꯏꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯕ ꯑꯦꯕꯥꯗꯠ ꯋꯥꯂꯥ ꯑꯣꯏꯕ ꯄꯥꯝꯖꯩ ꯁꯤꯐꯥꯇꯤ ꯑꯦꯍꯁꯥꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯏ ꯃꯗꯨꯗꯤ ꯖꯤꯕ꯭ꯔꯤꯜ ꯍꯗꯤꯁꯇ ꯏꯃꯥꯟ ꯏꯁꯂꯥꯝ ꯏꯃꯥꯟ ꯑꯃꯁꯨꯡ ꯑꯦꯍꯁꯥꯟꯒꯤ ꯊꯥꯛ ꯍꯥꯏꯕꯗꯤ ꯃꯣꯃꯤꯟ ꯑꯃꯅ ꯀꯔꯝ ꯍꯥꯏꯅ ꯃꯨꯁꯂꯤꯝ ꯑꯃꯅ ꯃꯣꯃꯤꯟ ꯑꯃꯁꯨꯡ ꯃꯨꯍꯁꯤꯟꯒꯤ ꯊꯥꯛꯇ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯗꯨ ꯅꯥꯈꯩꯁꯤꯡꯅ ꯄꯤꯕꯤꯔꯝꯃꯤ ꯑꯔꯣꯏꯕꯒꯤ ꯍꯥꯏꯕꯗꯤ ꯃꯨꯁꯂꯤꯝ ꯑꯃꯅ ꯀꯔꯝꯅ ꯃꯨꯛꯃꯤꯟ ꯑꯃꯁꯨꯡ ꯃꯨꯍꯁꯤꯟꯒꯤ ꯊꯥꯛꯇ ꯂꯥꯛꯄ ꯃꯨꯍꯁꯤꯟꯒꯤ ꯊꯥꯛꯇ ꯂꯥꯛꯄ ꯍꯥꯏꯕꯗꯤ ꯁꯤꯐꯥꯇꯤ ꯑꯦꯍꯁꯥꯟꯒꯤ ꯊꯥꯛꯇ ꯂꯥꯛꯄ ꯑꯗꯨꯒꯤ ꯊꯥꯛ ꯑꯗꯣ ꯃꯗꯨꯅ ꯑꯦꯕꯥꯗꯠꯀꯤ ꯕꯟꯗꯥ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯊꯥꯛ ꯑꯗꯨꯅꯤ ꯃꯁꯤ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯥꯖꯤꯔ ꯑꯣꯏꯕꯤꯔꯛꯄꯒꯤ ꯃꯑꯣꯡ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕ ꯊꯥꯛ ꯑꯁꯤꯗ ꯀꯔꯝꯅ ꯑꯦꯕꯥꯗꯠ ꯇꯧꯕ ꯉꯝꯒꯗꯒꯦ ꯍꯥꯏꯅꯗꯤ ꯍꯥꯇꯤ ꯑꯁꯤꯅ ꯍꯪꯕꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯁꯦ ꯌꯥꯝꯅ ꯋꯥꯡꯕ ꯑꯃꯁꯨꯡ ꯇꯁawwufꯀ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ ꯑꯃꯅꯤ ꯃꯁꯤꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯍꯖꯔꯠ ꯃꯨꯍꯝꯃꯗ ꯃꯨꯁꯇꯐꯥꯅ ꯈꯨꯝꯕꯤꯔꯝꯃꯤ ꯃꯗꯨꯗꯤ ꯑꯜꯂꯥꯍꯕꯨ ꯃꯥꯡꯃꯛꯇꯗ ꯎꯔꯕꯒꯤ ꯃꯑꯣꯡꯗ ꯑꯦꯕꯥꯗꯠ ꯇꯧ ꯅꯠꯇ꯭ꯔꯒ ꯑꯜꯂꯥꯍꯅ ꯅꯍꯥꯛꯄꯨ ꯎꯔꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯇꯧ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯦꯍꯁꯥꯟꯒꯤ ꯊꯥꯛꯇ ꯂꯥꯛꯀꯅꯤ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯑꯦꯕꯥꯗꯠꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯁꯣꯝꯗ ꯂꯥꯎꯖꯔꯤꯕ ꯗꯨꯑꯥ ꯀꯂꯥꯝ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯑꯜꯂꯥꯍ ꯇꯥꯂꯥꯕꯨ ꯅꯛꯅ ꯊꯝꯖꯔꯒ ꯃꯍꯥꯛꯅ ꯌꯦꯡꯕꯤꯔꯤ ꯎꯕꯤꯔꯤ ꯍꯥꯏꯅ ꯆꯞ ꯆꯥꯅ ꯐꯥꯎꯕꯒ ꯂꯣꯏꯅꯅ ꯇꯧꯖꯕ ꯅꯠꯇꯦ ꯇꯁꯦꯡꯕꯗꯤ ꯇꯧꯐꯝ ꯊꯣꯛꯄꯒꯤ ꯇꯧꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯗꯦ ꯑꯃꯁꯨꯡ ꯇꯧꯗ ꯌꯥꯗꯕꯗꯒꯤ ꯇꯧꯕꯅ ꯑꯌꯥꯝꯕꯅꯤ ꯑꯗꯨꯒ ꯇꯧꯐꯝ ꯊꯣꯛꯄꯒꯤ ꯇꯧꯕꯗ ꯂꯥꯛꯑꯒꯗꯤ ꯇꯁꯦꯡꯅꯃꯛ ꯑꯜꯂꯥꯍ ꯇꯥꯂꯥ ꯁꯦ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯥꯖꯤꯔ ꯅꯥꯖꯤꯔꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯅꯥꯈꯩ ꯁꯦꯡꯕ ꯍꯧꯔꯛꯏ ꯍꯥꯏꯔꯤꯕ ꯑꯜꯂꯥꯍ ꯇꯥꯂꯥ ꯍꯥꯖꯤꯔ ꯅꯥꯖꯤꯔꯅꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯂꯩ ꯑꯃꯁꯨꯡ ꯑꯩꯕꯨ ꯎꯕꯤꯔꯤ ꯍꯥꯏꯕꯁꯤ ꯅꯥꯈꯩ ꯁꯦꯡꯂꯛꯂꯤ ꯃꯇꯤꯛ ꯃꯍꯥꯛꯀꯤ ꯑꯦꯍꯁꯥꯟꯒꯤ ꯊꯥꯛꯇꯨ ꯋꯥꯡꯈꯠꯂꯛꯀꯅꯤ ꯇꯁꯦꯡꯅ ꯑꯦꯍꯁꯥꯟꯒꯤ ꯑꯔꯣꯏꯕ ꯊꯥꯛꯇꯤ ꯑꯜꯂꯥꯍ ꯇꯥꯂꯥꯒ ꯏꯔꯣꯏ ꯂꯣꯏꯅꯕꯅꯤ ꯑꯗꯨꯒꯨꯝꯕ ꯏꯔꯣꯏ ꯂꯣꯏꯅꯕ ꯊꯥꯛ ꯑꯁꯦ ꯃꯁꯦ ꯃꯁꯥꯅ ꯑꯜꯂꯥꯍꯒ ꯂꯩꯅꯔꯤꯕ ꯃꯔꯤꯕꯤ ꯀꯨꯔꯕ ꯏꯂꯥꯍꯤꯒꯤ ꯊꯥꯛ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯀꯨꯔꯕ ꯏꯂꯥꯍꯤꯒꯤ ꯊꯥꯛ ꯑꯁꯤ ꯌꯧꯈꯤꯕ ꯑꯃꯁꯨꯡ ꯌꯧꯅꯅꯕꯒꯤ ꯂꯝꯕꯤꯗꯨꯅꯤ ꯇꯔꯤꯀꯠꯇ ꯍꯥꯏꯕꯗꯤ ꯇꯁawwufꯇꯁꯨ ꯁꯦꯛꯁꯤꯡꯅ ꯌꯥꯠꯄꯤꯔꯤꯕ ꯑꯁꯤ 10 ꯁꯨꯕꯗ ꯍꯥꯇꯤ ꯑꯗꯨꯅ ꯍꯪꯖꯈꯤ ꯀꯔꯝꯕ ꯄꯣꯠꯁꯛꯅ ꯗꯣꯖꯈꯄꯨ ꯏꯪꯊꯍꯟꯒꯗꯒꯦ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯍꯗꯤꯁ ꯃꯨꯕꯥꯔꯛꯀꯦꯗꯒꯤ ꯗꯣꯖꯈꯇ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯦ 60ꯔꯛ ꯍꯟꯅ ꯆꯥꯝꯊꯣꯛꯑꯕ ꯃꯇꯨꯡꯗ ꯗꯨꯅꯤꯌꯥꯒꯤꯁꯤ ꯑꯣꯏꯔꯛꯄꯅꯤ ꯗꯨꯅꯤꯌꯥꯒꯤ ꯃꯩ ꯑꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯈꯥꯡꯕ ꯉꯝꯗꯦ ꯑꯗꯨꯒ ꯗꯣꯖꯈꯀꯤ ꯃꯩꯁꯥ ꯑꯗꯨꯒꯤ ꯃꯩꯁꯥꯗꯤ ꯀꯔꯤ ꯑꯣꯏꯔꯝꯒꯗꯒꯦ ꯑꯩꯈꯣꯏꯅ ꯏꯃꯥꯖꯤꯟ ꯇꯧꯕ ꯌꯥꯏ ꯃꯗꯨꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯗꯨꯅꯤꯌꯥꯒꯤ ꯑꯋꯥ ꯑꯅꯥꯁꯤꯡꯗ ꯁꯕꯔ ꯇꯧ ꯃꯁꯤꯅ ꯗꯣꯖꯈꯄꯨ ꯏꯪꯊꯍꯟꯒꯅꯤ ꯁꯕꯔꯁꯦ ꯗꯤꯟꯗꯨꯃꯛꯅꯤ ꯑꯗꯨꯒ ꯁꯕꯔꯒꯤ ꯊꯥꯛ ꯑꯁꯦ ꯃꯁꯤꯅ ꯃꯤꯑꯣꯏꯕꯅ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯃꯥꯏꯀꯩꯗ ꯀꯥꯈꯠꯂꯛꯄ ꯗꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯡꯕ ꯊꯥꯛꯅꯤ ꯑꯗꯨꯅ ꯁꯕꯔꯁꯤ ꯌꯥꯎꯗꯕꯗ ꯇꯧꯖꯔꯨꯔꯤꯕ ꯍꯨꯟꯅꯖꯔꯨꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯔꯦꯝꯕ ꯄꯨꯝꯅꯃꯛ ꯇꯥꯏ ꯆꯍꯤ ꯀꯌꯥ ꯍꯣꯠꯅꯖꯔꯛꯄꯗꯣ ꯃꯤꯀꯨꯞ ꯈꯔꯗ ꯃꯥꯡꯕ ꯌꯥꯏ ꯍꯖꯔꯠ ꯃꯧꯂꯥꯅꯥ ꯑꯕꯗꯨꯜ ꯀꯥꯗꯤꯔ ꯖꯤꯂꯥꯅꯤ ꯔꯍꯃꯇꯨꯜꯂꯥꯍꯤꯒꯤ ꯐꯨꯇꯨꯍꯎꯜ ꯒꯩꯕꯇ ꯍꯥꯏꯕꯤꯕ ꯁꯕꯔ ꯑꯗꯨꯃꯛ ꯗꯤꯟꯅꯤ 12 ꯁꯨꯕꯗ ꯀꯔꯝꯕ ꯄꯣꯠꯁꯛꯅ ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕꯕꯨ ꯃꯨꯊꯠꯀꯗꯒꯦ ꯃꯗꯨꯗ ꯑꯜꯂꯥꯍꯒꯤ ꯅꯕꯤ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯅ ꯍꯥꯏꯕꯤꯔꯝꯃꯤ ꯂꯣꯟꯅ ꯁꯗꯒꯥ ꯇꯧ ꯃꯔꯤ ꯃꯇꯥꯗ ꯅꯨꯡꯁꯤꯕ ꯎꯠꯂꯨ ꯃꯗꯨꯅ ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕꯕꯨ ꯃꯨꯊꯠꯀꯅꯤ ꯂꯣꯟꯅ ꯁꯗꯒꯥ ꯇꯧ ꯍꯥꯏꯕꯒꯤ ꯑꯔꯊꯁꯤ ꯀꯔꯤꯅꯣ ꯃꯤꯑꯣꯏꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯠꯊꯣꯛꯂꯕ ꯄꯤꯊꯣꯛꯂꯕ ꯑꯐꯕꯒꯤ ꯃꯤꯡꯗ ꯇꯧꯔꯕꯗꯤ ꯃꯁꯥꯒꯤ ꯅꯨꯡꯗ ꯎꯠꯅꯤꯡꯕꯒꯤ ꯑꯦꯛꯁꯄꯣꯖꯤꯡꯒꯤ ꯍꯥꯏꯕꯗꯤ ꯃꯌꯥꯝꯗ ꯈꯪꯍꯜꯂꯒ ꯃꯌꯥꯝꯗ ꯊꯥꯒꯠꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜ ꯑꯗꯨꯒ ꯏꯟꯇꯦꯟꯁꯟꯁꯦ ꯑꯌꯥꯝꯕꯅ ꯂꯩ ꯃꯁꯤꯅ ꯃꯍꯥꯛꯀꯤ ꯅꯤꯌꯠꯇ ꯑꯁꯣꯏꯕ ꯂꯥꯛꯏ ꯇꯧꯖꯔꯤꯕ ꯑꯦꯕꯥꯗꯠꯄꯨ ꯑꯣꯏꯔꯣ ꯁꯗꯀꯥꯕꯨ ꯑꯣꯏꯔꯣ ꯗꯥꯟꯕꯨ ꯑꯣꯏꯔꯣ ꯃꯤ ꯎꯕꯤꯔꯤꯕ ꯊꯥꯒꯠꯄꯤꯒꯗꯧꯔꯤꯕ ꯑꯗꯨꯁꯤꯡꯗꯨꯒꯤꯗꯃꯛ ꯇꯧꯕ ꯑꯣꯏꯔꯦ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤꯗꯃꯛ ꯇꯧꯕ ꯑꯣꯏꯔꯛꯇꯦ ꯑꯁꯤꯅ ꯁꯤꯒꯤ ꯅꯤꯌꯠꯁꯤ ꯁꯨꯝꯊꯣꯛꯄ ꯁꯨꯝꯗꯒꯤ ꯑꯜꯂꯥꯍ ꯇꯥꯂꯥ ꯈꯛꯀꯤ ꯄꯦꯟꯕꯤꯅꯕꯅꯤ ꯍꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯗꯥꯟ ꯇꯧꯕ ꯃꯇꯝꯗ ꯁꯗꯀꯥ ꯇꯧꯕ ꯃꯇꯝꯗ ꯂꯣꯟꯅ ꯇꯧꯒꯗꯕꯅꯤ ꯂꯣꯟꯅ ꯇꯧꯔꯒꯗꯤ ꯏꯁꯥꯒꯤ ꯑꯗꯨꯒꯨꯝꯕ ꯅꯥꯄꯟꯁꯤꯡ ꯑꯗꯣ ꯃꯤꯅ ꯊꯥꯒꯠꯄꯤꯕꯒꯤ ꯍꯔꯥꯎꯕ ꯑꯃꯁꯨꯡ ꯃꯤꯅ ꯊꯥꯒꯠꯄꯤꯅꯕꯒꯤ ꯇꯧꯕꯗ ꯑꯗꯨꯗ ꯍꯤꯡꯕ ꯉꯝꯒꯅꯤ ꯑꯁꯤꯇ ꯅꯠꯇꯅ ꯃꯔꯤ ꯃꯇꯥꯗ ꯅꯨꯡꯁꯤꯕ ꯎꯠꯂꯨ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯃꯔꯤ ꯃꯇꯥꯗ ꯑꯩꯈꯣꯏꯒꯤ ꯅꯛꯅꯔꯤꯕ ꯃꯔꯤ ꯃꯇꯥꯁꯤꯡꯁꯦ
amana amabu thausanarabadi mi khudingmak mari mata thausarabadi adugumba samajado nungsibagi lipna punba ngamgani aduna aikoina mari mata thausanadi thausanadabasina aikoigi mari matagi arthada thokte mari matagi arthade naknaba haibani lipun haibani mari thoknaba haibani thausanadabana hariba mari ase komthokali amsung lapthokhali masi ki damaktadi Allah gi nabina seng haibirame madudi mari matagi dipulase shilhalu amsung si basantu kunithoi subada khwaidagi phattaba mi adu kanano tanghanbiyu masida Allah gi nabi sallallahu alaihi wasallam kubiki khwaidagi phattaba thabak sing tawriba amsung yam liksanba mi adu khwaidagi phattaba thabak tawbaga arikpaga ani is mafum amadda pubira ibe maramde khwaidagi phattaba tawbase hingsa tawbadawna miyoibana khannai amsung hingsa tawbasidagi hena sathiba amadi arikpa asiso amani maramdi mahangna tawpham thokpada tawde arikpagi arthadi mahang tawpham thoktada bada tawdabaduni mahang election baduna mahaki apot oiramdaba amsung oiroidaba ma makutagi among nanthokhraba gadaba matang kharagi mahaki makutta laiba adugma potsing ado adu election ba amsung aigini haina khanbasina mahakna mapu oibagi wakhalasina Allah Taala dagi lapthok karamna mapudi Allah khaktani aikodi laiba potsing ase matang kharagi da jariya sembani aikoibu mapu ohenbani matang kharagi hakdar ohenbani aduna sigi hakdar sina mapugi wakhanna khangibadagi aigini haibasi khangibadagi Allah kauthoi Allah bu kauthokpadagi aiga loinariba aigi khudumda lairiba potsing ado adugi hakto ngakpa ngamhande asina Allah Taala na arikpabu pamde arikpa haibase tasengna tawpham thok haijagre tawpham thokpa adu tawdaba amsung hakada tawdabagi mingni arikpasina aikoi ba atugyamna lapna ladagi puba ngami madudi aikoina aikoida lajari potsing ase asiga loinaringai amsung masibu mangdanaba honnaringai chectionba honnaringai Allah Taala bu kauthokpa amsung magi abadatagi nathokpa pabu oithoi masigi matungda dhyati aduna hanjakhi madudi khwaidagi phaba thabak karino khwaidagi phaba thabsida lagi nabi haibirami madudi afaba lamsa sajat pikchen nonjaba amsung sabarni khwaidagi phaba thabse afaba lamsa sajani afaba lamsa sajasiga karigi pusalakpage karigi loina pikchen nonjaba pujale pikchen nonjaba se afaba tawnabagi khwaidagi achangbu porada meona afaba tawba ngamdabagi maramamdi masagi napalde napal ase manghan nabgi khudamdi picture nonjabani picture nonjabana masagi napal buthude i manghalli amsung napal di lagi mayok leiba phaklang ai haibani masidi iblis na haiki aduna sigi ai ase manghan janabgi kwaidi phaba poti picture nonjaba ase sida kwaidi asangba poti sabarani masab khudum sanbani aduna lagi nabina haibirami afaba lamsa hazard picture nonjaba amsung sabar ahumase punalai aramasina Kunmari subamsung aroiba dehaki ge wahanga siamung yengsi madudi Allah gi asawadagi hingba pamjai masi upai takpi masida Allah gi nabi Hazrat Muhammad Mustafa sallallahu alaihi wasallam habirami miyamda sawa thadu Allah gi asawadagi hinga mapam masida asawa amsung miyam pusile atoba hadith mubarak da sulai mi singna yaraga de la yai haiba aduna miyamase laina khalloidabani Allah gi kusem Allah gi banda adugi sumatakta asraful makhluqat makhluk singdagi khwaidi athoiba miyoiba aduna miyoiba ni yaba haiba sisu tarai ko wafam amanatte aduna miyoiba bu luna tawba miyoiba gi tamakta afaba khan ba haiba se miyoiba yana ba yamara mam oi aduga miyoiba ni yarabadi afaba sing ni yarabadi Allah shi yabi haibi khudam amani aduna asawba thadu miyam da sawba haibti aina mi khara da sawrabadi mi khara da punsilaga miyak oire aduna asawa haibse kanagba amaga lainadana bawona gadabani kanagba amagi ming panbada masada asawa phawribado ha magi dusmani gi khudamaman dusmani yabi bong khai asawa mi masing yang phalai asawa miyam da asawa haibadi dusmani yam ba haibani mi mayam ama dusmani tawba haibani mi mayam ama yekna haibani mi ama bu yekna haibase mi dugi mafamda isagi asawa lei haibani adana asawa thadokpa ngakpi bangamba
ꯑꯁꯥꯎꯕ ꯊꯥꯗꯣꯛꯑꯕꯗꯤ ꯉꯥꯛꯄꯤꯕ ꯉꯝꯃꯤ ꯉꯥꯛꯄꯤꯕ ꯉꯝꯂꯒꯗꯤ ꯗꯨꯁꯃꯟꯅꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯇ꯭ꯔꯦ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯁꯥꯎꯕ ꯊꯥꯗꯣꯛꯄ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯗꯨꯁꯃꯟꯅꯤ ꯃꯤꯌꯥꯝꯗ ꯁꯟꯗꯣꯛꯇꯕ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯒꯤ ꯗꯨꯁꯃꯟꯅꯤ ꯂꯩꯇꯕ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯃꯤꯌꯥꯝꯗ ꯗꯨꯁꯃꯟꯅꯤ ꯇꯧꯗꯕ ꯃꯤꯌꯥꯝꯒꯤ ꯌꯥꯟꯅꯕ ꯃꯁꯥꯅꯁꯨ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯣ ꯑꯗꯨ ꯑꯜꯂꯥꯍꯅ ꯄꯥꯝꯃꯤ ꯑꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯁꯥꯎꯕ ꯊꯝꯃꯒꯗꯤ ꯇꯁꯦꯡꯅ ꯑꯜꯂꯥꯍꯅꯁꯨ ꯃꯉꯣꯟꯗ ꯁꯥꯎꯕꯤ ꯍꯥꯏꯕꯅꯤ ꯃꯤꯌꯥꯝꯗ ꯑꯁꯥꯎꯕ ꯊꯥꯗꯣꯛꯎ ꯑꯜꯂꯥꯍꯒꯤ ꯑꯁꯥꯎꯕꯗꯒꯤ ꯍꯤꯡꯒꯅꯤ ꯍꯥꯏꯕꯅꯤ ꯐꯖꯔꯕ ꯄꯥꯎꯇꯥꯛ ꯀꯨꯟꯃꯔꯤ ꯑꯁꯦ ꯑꯃꯃꯝꯇꯪ ꯁꯟꯗꯣꯛꯇꯨꯅ ꯅꯩꯅꯔꯕꯁꯨ ꯅꯨꯃꯤꯠ ꯆꯨꯞꯀꯅꯤ ꯍꯥꯏꯖꯈ꯭ꯔꯤꯕ ꯈꯔ ꯑꯁꯤꯗꯤ ꯋꯥꯍꯩ 5-10 ꯈꯛꯇꯅꯤ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯑꯗꯣꯝꯒꯤ ꯋꯥꯈꯜꯅ ꯂꯧꯊꯕꯤꯗꯨꯅ ꯄꯔꯥꯁꯤꯡ ꯑꯁꯦ ꯄꯥꯛ ꯁꯟꯅ ꯈꯪꯕꯤꯕ ꯎꯕꯤꯕ ꯑꯗꯨꯒ ꯃꯗꯨꯗꯒꯤ ꯀꯥꯟꯅꯕ ꯂꯧꯕꯤꯌꯨ